Space Science ki Lam Asida Hourakliba Maheiroi Shing Khongdaduna Khongpham ama Thamnaba Hotnasi HAINA DMU ki HANNAGI Vice Chancellor Professor NONGMAITHEM RAJMUHON Khongdokkhre Wafam ase Central Bureau of Communication CBC Ministry of Information and Broadcasting na sindurang ase DMU ki Central Hall na pangthokpa Nation Space Day ki thoram da mahakna phongdokhibani India ki maru oiba space mission ama oiriba Chandrayaan-3 na mamang chahi ki ngase ki numit August 12 da Thagi Laimaide Yobang Kiban Numit Adobo Ningsing Duna, Jahi Asidagi Hauduna Pangtok Liba Nation Space Day Thoram Aduka Marin Lainana, Chief Guest ki Warol Piraduna DMU HANNAGI Vice Chancellor Professor and RAJMUHON Hai. Ngasi Pangtok Liba Nation Space Day Tim Ase, Yamna Singthaningai Oiba Amane. Chandrayaan Mission Ase Ahan Bo Ina Kumja Inglisingani Shumna Nipanda Pangtok Kibane. Ahan Ba Chandrayaan Mission Ado India Gi Oina Yamna Chown Mai Pakpa Amo Oike. Ahan Ba Mission Aduda Thagi Laimaida Ising Lairamba Yabage. Finding Funke. Kumja English Shumna Taraga Mapan the Pangtokpa Anishuba Chandrayaan Mission Day, Mai Pakpo Ikide. Adobo Ahum Suba Chandrayaan Mission Ase Indiagi Oina Chown Mai Pakpa Amo Ike. Mamang Chahigi July Taraga Mari the Launch Kiba Space Mission Asina, Numit Nifuga Matui Nigi Matung, Mamang Chahigi August Kulhumdoida, Thagi Kamberugi Lai Day Yaubangam Duna, Malim Space Ki Lamda Indiana Gamna Singtaninga Iba Fida Amo Fangwakam K. Ngasi Space Science ki Lam ase Malemda yamna kumang chawsina changsilakle atopa planet sing maru oina Mars ta mi taba yagadra haibagi matangda komna tikatpa hourakle kumja English na yangkai Space Science ki lamda achawa mai pakpa ama purakani haina panade India gi oina su Chandrayaan-3 mission mai pakhiba asina maram oiraka Space Science ki Lam asida akanba bideng chonglakle Space Science khaktagi tamnaba Indian Institute of Space Science and Technology IIST linkatuna Lam Asida Hena Kumang Chawsin Naba Thabak Paikale. Space Science ki Lam Asida ISRO da scientist oida Manipuri ki miyoi ani leide. Lam Asida Ireja Singna Khongdabang ngamlakpa ase singthaningai ne. Tunggi laibak yamna leidiba Space Science ki Lam Asida Hourakliba Maheiroi Shingna Khongdaduna masak thokpa career ama semnaba honase haina mahangna makha takhe. July 14, 2023 July 14 launch to be basna numit ifuma ke matungda August ke tarikh 2024 sina southern polar region of moon adi numit tha ya pe bui ko banga le jaga nakalam yo southern part ki amokba jaga adu the landing to wasi prithvi ki waina India la han bo koi de the history me tor Chandrayaan mission da wina mai pak si country wise yengo matam mai shubani hajar besu polar region southern part ki polar region da si India na khawai sigumba anu phil joiba yamna prospect su leba mina su singthana bo yaba oigedo bonina sigumba gi line singda at least some mathematical background physics ki wakalong singji idea leba singji changning even nataba ngasai biology leba changu yar sa changu yaba mayam lakadri hai hena Another areas in the Kut Havada, Nona Hourakliba, particularly from Sigi Hogiba, Lasam Santa, Hayang Peter, Sumazu Sigi alumni, and the space kill yard with the Husi Sigi alumni, and the Sigmoman, the Hen Massing, young Kulanava, I demand Hanamundri, Makomda, and I Kurumdari Hen and follow Orisano. Touching lives while touching the moon, India Space Saga, Highway Team that DM College of Science ka Kusam Pangtopa Thoram Aduda. DMU ki HANNAGI Vice Chancellor Professor and RAJMUHON, CVC Regional Office Infalgi Director Dr. Ingam Pamai, DM College of Science ki Principal Dr. M. Bhubaneshwari, DM College of Science ki Geology Department ki HOD Professor L. Hemchandra Singha Amade, DM College of Science ki Department of Physics ki Associate Professor Dr. A. Keswarjitna Mathangsina Chief Case President Amade Research Person Oina Saruyake. Ngasigi Thoram Aduda numit nini chupna Jathagada ba photo exhibition amade integral communication and outreach program amuso Thoram Adugi Chief Guest Professor and RAJMUHON Hongdabi Matung ina Hudokhe.